Status gi law and order gi fibam da akaiba pirakpa yaba thodok makha tana thokhandana haiduna security force ke maikai dagi Manipur gi ching amadi tampak ki mafam singda akanba maongda Jackson Thaurang laukat bagi thabak chathaduna lakli security force na laukat ba Jackson Thaurang gi manung channa Kangpokpi district ki tongan ba mafam ani dagi khulai kaya fagat pangamle haidi khulai sing adudi Kangpokpi district ki harau thel dagi Pokhai driba 2-inch mortar haiji bomb ani amadi district asigi manung challiba mark ching dagi magazine galoina ba AK-47 rifle ama magazine galoina ba HK-33 rifle ama triple barrel rifle ama .22 gi rifle ama bolt action rifle ama 12-inch single bore barrel rifle ama HE-36 hand grenade ama Motorola gi radio set ama kapayariba nongmai Mary 10 Fire cases homfutara manga insas rifle gi akaiba magazine ama bulletproof jacket ahum amuba fi ani blanket mari jungle shoe ama backpack ani amuba madhuri rain cap ama combat coat amani makhata balig election gi damak fagala kibakhulai singadu mari lainaba police station da sinakra haidi